ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯉꯁꯤ ꯆꯥꯔꯛꯇꯣꯏꯁꯤꯅ ꯑꯣꯛ ꯃꯔꯤꯟ ꯂꯩꯔꯦ ꯑꯗꯨꯒ ꯂꯐꯨ ꯏꯔꯣꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯟꯕꯅꯤ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯑꯈꯥꯕꯤ ꯉꯥꯟꯕꯅꯦꯕꯀꯣ ꯑꯈꯥꯕꯤ ꯈꯥꯃꯦꯟ ꯃꯇꯨꯝꯗ ꯉꯥꯟꯕ ꯇꯤꯜꯍꯧ ꯂꯩꯔꯦ ꯊꯕꯤ ꯂꯩꯔꯦ ꯍꯧꯔꯒꯦ ꯉꯁꯤ ꯑꯣꯛ ꯃꯔꯤꯟꯁꯦ ꯈꯔ ꯅꯩꯗꯧꯗꯤ ꯃꯥꯜꯂꯦ ꯑꯣꯛ ꯃꯔꯤꯟꯁꯦ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯈꯛ ꯂꯩꯌꯦꯕꯀꯣ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯗ ꯍꯧꯖꯤꯛ ꯐꯝꯃꯤꯕꯅꯦꯕ ꯌꯣꯜꯂꯤꯕꯅꯦꯕ ꯑꯣꯛ ꯃꯔꯤꯟ ꯑꯗꯨꯗꯒꯤ ꯂꯧꯔꯛꯄꯅꯦ ꯄꯤꯁ ꯁꯥꯡꯅ ꯇꯧꯒꯦꯔꯥ ꯃꯆꯥ ꯃꯆꯥ ꯂꯧꯒꯦꯔꯥ ꯂꯣꯏ ꯌꯥꯕꯅꯦ ꯃꯌꯥꯝꯁꯨ ꯍꯥꯏꯐꯦꯠ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡ ꯃꯆꯤꯟꯗ ꯐꯝꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯏꯔꯣꯟꯕꯁꯦ ꯍꯥꯟꯅ ꯑꯝꯇ ꯇꯧꯒꯦ ꯄꯥꯗ ꯅꯩꯔꯦ ꯃꯍꯥꯎꯁꯤꯗꯤ ꯑꯣꯏꯅꯝꯅ ꯍꯥꯎꯔꯦ ꯑꯣꯛ ꯃꯔꯤꯟꯁꯦ ꯌꯦꯡꯉꯒꯦ ꯅꯩꯔꯦ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯃꯩꯁꯤ ꯕꯦꯔꯥꯅꯤ ꯍꯥꯎꯋꯦ ꯑꯈꯥꯕꯤꯁꯦ ꯐꯨꯠꯄꯅ ꯍꯥꯎꯋꯦ ꯑꯣꯏꯅꯝꯃꯦ ꯑꯣꯏꯅꯝꯕ ꯍꯥꯎꯕꯗꯣ
กุ๊กมันจะเกซีมเนี่ยSombong kumba. Lupa sa may cup ano da. Aduh, nanti sini awet deh, guys. Ya, besok. Mana banyak dia. Sorry. Yêu mình hỏi. Sorry. Rất ôi năm mà cái hồi coi. Lấy đó mà hồi cũng lấy giận. Thì quẹo lên. Cái này nè. Để em. Em phải ra ba chỗ rồi.
ꯂꯣꯏꯗ꯭ꯔꯤ ꯚꯤꯗꯤꯑꯣ ꯃꯥꯡꯒꯦ ꯇꯧꯕ ꯑꯣꯛ ꯃꯔꯤꯟꯁꯤꯅ ꯑꯣꯠꯂꯦꯍꯦ ꯑꯣꯛ ꯀꯦꯖꯤ ꯑꯃ ꯗꯥꯏꯔꯦꯛ ꯆꯥ ꯉꯝꯃꯦ ꯃꯔꯤꯟ ꯀꯦꯖꯤ ꯑꯃꯁꯤꯗ ꯑꯣꯛ ꯀꯦꯖꯤꯗꯤ ꯀꯦꯞꯁꯨꯜꯗ 이신이 인절래 sorry
ꯐꯖꯅ ꯍꯥꯎꯔꯦ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯑꯩꯅ ꯄꯟꯖꯈꯤꯕ ꯃꯐꯝꯗꯣ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤ ꯍꯣꯏ ꯅꯥꯀꯟ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤ ꯃꯆꯤꯟꯗ ꯍꯥꯏꯇꯥꯔꯦ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤ ꯃꯆꯤꯟꯗ ꯌꯣꯟꯕꯅꯦ ꯃꯌꯥꯝꯁꯨ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ